law si kamaina hena strict hengadage adagi kamaina cases si hena hangadage haibana chingba mayam si nainaba sin hena darkar hoy. State asida protection of children from sexual offense POCSO Act 2012 kamari leinaba case ki masing hengatlakliba asi chekshinningai ni haina Manipur leingak ki social welfare minister Heikham Dingo na phongdokkhre wafa masing asi Manipur High Court da sanjuna Imphal ki City Convention Center da pangthokiba one-day state level consultation on implementation of POCSO Act 2012 ki thoram amada minister Dingo na phongdokhibani Manipur High Court ki Chief Justice Sanjay Kumar Court asima ki Judge MV Muralidharan Judge A Bimol amadi Advocate General Lenin Hizam yauna pangthokiba thoram adada minister Dingo na hai kumjale singani kunmathogi April gi tang amadagi choi asigi October tha fawda state asida POCSO ka mari leinaba case sam homfumathoi thengna ki haukiba tha 18 da thengna ki ba case masing asi yamda chekshinningai oire social welfare department of record ki matung ina Imphal West District ta POCSO gi case Heikham register tawraktuna Manipur gi oina case masing khwaitagi yamba district ama oire Imphal East District na case kontra Thobal na case kunithoi Visnupur na case tara taruk Kakching na case tara mathoi Churchanpur na case mapan Tengnopal na case nipan Senapati na case taruk Ferzol na case ahum Ukhrul na case ani amadi Zirivam District na case ama register tawraki state asida POCSO gi case hengatlakliba asi social welfare department na haksin lawi center na child sexual abuse ka mari lenina puthokpa scheme sing department asigi state child protection society na state ki thakta implement tawduna protection pinaba honari loinina state asigi district tara taruk makta child protection unit sing lingduna district ki thakta thabak tawri state asida POCSO ka mari lenaba case sing khangen hengatlakliba asigi maram khara haragadi internet season nabaki chang hengalakpa angang singda parental care pibo walakpa mayai ka bachinjak season narakpadagi afafata khanglaktaba amadi hengalakliba naha sing mobile phone da ka hena maning makha tamlakpa asina oigani haina so minister Dingo na makatana phongdokhi Munna khana birakanda hoi inkhaliba hoi tungi yombira no gidoriba angang sing sideida singba sexual abuses sing asi laitana ba hoi stringent action aduga yam strict law ama hoi thamba thangai fadana lai haiba sing asi ai thamoi yoiba motor mana thamchani bani and maru waridi law si kamaina hena strict hengadage adagi kamaina cases asi hena hangadage haibana chingba mayam asi nainaba sin hena darkar hoy hoi social welfare department asu sigi POCSO gi matangda district khudingmakta adi hari laiba 16 districts sida hoi awareness program pangtho kanda prajamyam da masibu aware henna ba hoi honana bisu kanna hoi sinjari haidana yan maina thamjage